UPI payment Singda fee Lourakpa Yana Leire. India ki miyamna matam sanga lemna sijanaduna lakliba Unified Payments Interface UPI system asi chawna hongdorakpa yana leire. Parliamenta Central Lengangna Payment and Settlement System Act sadoknaba amendment puthorkibaga loinana karigumba ek asi sendok sadoraklabdi tungda akhanaba UPI transaction singda merchant charge lobagi khudongchaba lehengedauri hairi. Hauzik fawbagi oinadi UPI transaction da fee lobagi ayaba pikiba leitrabasu lengangna propose tawriba legal gi ahomba asina tungda merchant discount rate chana halakpa yabagi khudongchaba lehelagani. MDR asi payment industry na mamangdagi loan hauna demand tawduna lakpa system amani. MDR na UPI payment system asi chawkathanbada mateng pangani su hairi. Ek asi sendok sadokna balu laukhalakliba khongthang asi Union Finance Minister Sita Ramana Nongjumi famda puthorakibani. Hauzimaki oina UPI payment charge lauragani haikiba leitrabasu legal framework asina tungda lengangna MDR chanahanba pamlakpa matamda adumak chanahanba yaragani. Lengaki official singna fee asi kamdana system asida implement tawgadagi haibagi matangda kupna khana nengari amasung aroiba firep laukiba leitri hairi. Ek asi sendok sadokna ba honarakpa singi manungda Lupa Lising Dagi Henba UPI transaction singda chada sino dasmit ahumdagi chada sino dasmit manga fawbagi MDR launaba wafam yauri. Adubo hairiba charge asi chahida lupa crore amaga dasmit manga henbagi annual turnover leiba merchant sing khakada apply tawgadabani. Masina hairibasi consumer singna UPI transaction da ahenba fee thigani haibagi thajaba leitri amasung apikpa business chalaijariba miyoi singda free UPI transaction ki khudongchaba adumak fangkhigani. Achauba business sing khaktada MDR apply torokpa yai hairi. MDR fee asi miyoi amagi UPI payment individual transaction da yumfam moibagi mahuta miyoi adugi natraga merchant adugi annual turnover da yumfam moiba asina apikpa business tawjaba amadi micham miyamdadi system asi semdokpana arumba potlumdi oheloidawri. MDR की पॉलिसी मरुइना अचौबा बिजनेस तौरिबा सिंगना पुगदौरी. MDR हाइबसी मर्चेंट सिंगना बैंक अमदी पेमेंट सर्विस प्रोवाइडर सिंगदा डिजिटल पेमेंट प्रोसेस तौबगिदमक पीबा फी मखल अमनी. हौजिकसु मर्चेंट सिंगना कार्ड पेमेंट द प्रोसेस चार्ज अदुमक थीदुना लाकली. अदुबु UPI पेमेंट ददी थीदबा असिना अचौबा बिजनेस तौरिबा सिंगना खुदोंचाबा असि लौदुना लाकलीबनी. Panba yabadi mamang tha khaktada India da UPI payment transaction billion kunhumdoiga dasmit taruk rom tongan ba payment platform singa tauki. Hariba singa si chawrakna lupa trillion kunmapan ga dasmit mapan romni. Miyam na khwaidagi sizinaba payment application asi Google Pay amadi Phone Pay na chingba application singna oiri. Lupa crore amaga dasmit manga henbagi annual turnover leiraba merchant singda MDR fee thialapadi chahida digital payment industry singi chawrakna lupa crore lising manga dagina lising tara fawbagi revenue karagadori hairi.